ꯃꯌꯥꯝꯗꯤ ꯉꯁꯤ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯤꯌꯔ ꯇꯧꯔꯛꯄ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯥꯟꯅꯩ ꯈꯜꯂꯒꯗꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯇꯨꯝꯂꯤꯉꯩꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯤꯑꯣꯏꯕꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯅꯠꯇ꯭ꯔꯒꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯍꯛꯆꯥꯡ ꯂꯦꯡꯕ ꯑꯃꯁꯨꯡ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯊꯧꯑꯣꯡꯕꯨ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ꯍꯥꯏꯅ ꯈꯪꯅꯩ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯅꯨꯡꯗ ꯇꯥꯍꯩꯗꯕ ꯈꯣꯟꯖꯦꯜ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯎꯍꯩꯗꯕ ꯁꯛꯇꯝ ꯎꯔꯛꯄꯗꯒꯤ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯎꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯝꯕ ꯋꯥꯠꯄ ꯃꯤꯑꯣꯏ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯦꯁ ꯅꯠꯇ꯭ꯔꯒꯅ ꯇꯨꯝꯕ ꯌꯥꯍꯧꯕꯒꯤ ꯃꯇꯝ ꯅꯥꯏꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯩ ꯔꯦꯄꯤꯗ ꯑꯥꯏ ꯃꯨꯚꯃꯦꯟꯇꯗ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯪꯕ ꯍꯧꯔꯛꯄꯗꯒꯤ ꯇꯥꯟꯐꯝ ꯑꯗꯨꯕꯨ REM ꯍꯥꯏꯅ ꯈꯪꯅꯩ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁꯀꯤ ꯃꯔꯝꯗ ꯃꯄꯨꯡ ꯐꯥꯅ ꯊꯤꯖꯤꯟꯕ ꯍꯣꯠꯅꯔꯤꯕ ꯃꯔꯝꯅ ꯆꯞ ꯆꯥꯕ ꯐꯍꯟꯅꯕꯒꯤ ꯄꯥꯝꯕꯩ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯂꯤꯞ ꯍꯥꯏꯖꯤꯟ ꯀꯣꯒꯅꯤꯇꯤꯚ ꯕꯤꯍꯦꯕꯤꯌꯔꯦꯜ ꯊꯦꯔꯥꯄꯤ ꯑꯃꯁꯨꯡ ꯑꯦꯟꯇꯤꯗꯤꯄ꯭ꯔꯦꯁꯦꯟꯠꯀꯤ ꯃꯇꯦꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 5ꯗꯒꯤꯅ ꯆꯥꯗ 50 ꯐꯥꯎꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯩ ꯃꯤꯑꯣꯏ ꯆꯥꯗ 5 ꯌꯥꯝꯅ ꯇꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯩ ꯍꯥꯏꯗꯤ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯄ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯤ ꯐꯥꯕ ꯑꯃꯁꯨꯡ ꯑꯇꯩ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯨꯊꯣꯔꯛꯈꯤ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯁꯨ ꯌꯥꯎꯔꯤ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝꯗꯤ ꯇꯨꯝꯊꯔꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯋꯥꯈꯜ ꯐꯖꯅ ꯇꯥꯔꯕꯁꯨ ꯂꯦꯡꯕ ꯉꯝꯗꯕ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡ ꯃꯤꯠꯃꯥꯡꯗ ꯎꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯑꯃꯁꯨꯡ ꯏꯅꯛ ꯅꯛꯅ ꯃꯤꯑꯣꯏ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯣꯟꯊꯥꯡꯅꯕ ꯃꯈꯣꯜ ꯇꯥꯕ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯛꯇꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯛꯆꯥꯡꯗ ꯅꯝꯊꯔꯛꯄ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯀꯥ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯆꯪꯂꯛꯄ ꯑꯃꯁꯨꯡ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝ ꯎꯍꯟꯕꯁꯨ ꯌꯥꯎꯏ ꯍꯤꯔꯝ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯁ꯭ꯇꯗꯤ ꯀꯌꯥ ꯆꯠꯊꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ꯑꯣꯏꯍꯜꯂꯛꯄꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ꯍꯥꯏꯕꯁꯤꯒ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯍꯦꯂꯨꯁꯤꯅꯦꯁꯟꯒ ꯃꯔꯤ ꯂꯩꯅꯩ ꯇꯨꯝꯐꯝ ꯀꯥꯗ ꯀꯅꯥꯅꯣ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯂꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯍꯧꯔꯒ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯄꯨꯝꯅꯃꯛ ꯏꯇꯥꯎ ꯇꯥꯎꯈꯠꯄ ꯄꯥꯏꯕꯒꯨꯝ ꯐꯥꯎꯍꯜꯂꯛꯄ ꯌꯥꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ ꯊꯤꯑꯣꯔꯤ ꯀꯌꯥ ꯄꯨꯊꯣꯛꯂꯕꯁꯨ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯅꯥꯔꯀꯣꯂꯤꯞꯁꯀꯤ ꯑꯃꯗꯤ ꯍꯥꯏꯄꯣꯀꯦꯂꯤꯃꯤꯅꯦꯅꯆꯤꯡꯕ ꯍꯛꯆꯥꯡꯒꯤ ꯑꯁꯣꯏꯕꯁꯤꯡꯗ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯄ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁꯄꯨ ꯑꯥꯏꯁꯣꯂꯦꯇꯦꯗ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ISP ꯀꯧꯏ ꯌꯥꯝꯅ ꯇꯣꯏꯅ ISP ꯇꯧꯔꯛꯇꯨꯅ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯛꯂꯕꯗꯤ ꯃꯗꯨꯕꯨ ꯔꯦꯀꯔꯦꯟꯠ ꯑꯥꯏꯁꯣꯂꯦꯇꯦꯗ ꯁ꯭ꯂꯤꯞ PARALYSIS RISP ꯍꯥꯏꯅ ꯈꯪꯅꯩ ꯃꯈꯜ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ꯍꯥꯏꯕꯁꯤ ꯁꯥꯡꯂꯕꯗ ꯃꯤꯅꯤꯠ 1ꯗꯒꯤꯅ 3 ꯐꯥꯎꯕꯗꯃꯛ ꯃꯥꯌꯣꯛꯅꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯁꯥꯡꯊꯅ ꯃꯥꯌꯣꯛꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯤꯀꯔꯦꯟꯠ ꯑꯥꯏꯁꯣꯂꯦꯇꯦꯗ ꯁ꯭ꯂꯤꯞ PARALYSIS RISPꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯍꯦꯛ ꯇꯨꯝꯊꯒꯦ ꯇꯧꯕꯒ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥꯃꯔꯨꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯃꯔꯝ ꯈꯔꯗꯪ ꯄꯜꯂꯕꯗ ꯏꯟꯁꯣꯃꯅꯤꯌꯥ ꯇꯨꯝꯕ ꯌꯥꯗꯕ ꯇꯨꯝꯕꯒꯤ ꯆꯥꯡ ꯋꯥꯠꯄ ꯇꯨꯝꯕ ꯑꯃꯁꯨꯡ ꯌꯥꯍꯧꯕꯒꯤ ꯃꯇꯝ ꯅꯥꯏꯗꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯑꯃꯁꯨꯡ ꯀꯥ ꯍꯦꯟꯅ ꯍꯛꯆꯥꯡ ꯁꯣꯛꯊꯕ ꯑꯁꯤꯅꯆꯤꯡꯕꯅꯤ ꯖꯤꯟꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯍꯤꯞꯀꯤ ꯃꯑꯣꯡ ꯃꯇꯧꯅꯁꯨ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯌꯥꯍꯤꯞ ꯊꯤꯔꯕꯗꯤ ꯅꯤꯡꯁꯥ ꯍꯣꯟꯕꯒꯤ ꯃꯔꯤꯗ ꯑꯄꯟꯕ ꯄꯤꯕ ꯃꯔꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯦꯝꯗꯣꯛꯄꯒ ꯂꯣꯏꯅꯅ ꯇꯨꯝꯕ ꯑꯃꯁꯨꯡ ꯌꯥꯍꯧꯕꯒꯤ ꯃꯇꯝ ꯅꯥꯏꯔꯕꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯈꯔ ꯃꯈꯩ ꯀꯣꯛꯍꯟꯕ ꯉꯝꯃꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯖꯤꯟꯒꯤ ꯑꯁꯣꯏꯕ ꯂꯩꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁꯀꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯈꯪ ꯍꯩꯔꯕ ꯁꯥꯏꯀꯣꯂꯣꯖꯤꯁꯠ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯪꯊꯍꯟꯒꯗꯕꯅꯤ ꯃꯦꯗꯤꯇꯦꯁꯟ ꯔꯤꯂꯦꯛꯁꯟ MR ꯊꯦꯔꯥꯄꯤꯅꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯈꯔ ꯃꯈꯩ ꯀꯣꯛꯍꯟꯕ ꯉꯝꯃꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯂꯤꯕ ꯃꯔꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯝꯕꯩ ꯑꯃ ꯁꯣꯏꯗꯅ ꯄꯨꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ